खुरुमजरी SKTV News pu yengbiriba pumnamakpu laikhuram thoithoi chanana taram nokcheri ahanbada maroiba paw Kuki khulai paiba singi marumda mateng pangliba si leiriba makhai lan loikhiroi yellow furup sing punna thengnana ba sem sabatai haina UNLF ki hanigi chairman RK Sanayai mana phungdorokli amasung Manipur gi irang asi hanthanduna mahosagi tangdu leitaba fibamda hanjin hanna bahotnabada nahana chouba thodang lawba tangai fade haina MPCC gi president K Megha Chandrana phungdokre Hojik pau sandok na pijari Kuki khulai paiba singna chatharakliba lana sigi marumda leiriba power paiba sing Lairiba makai Manipur gi lan loikhiroi maramaduna khundaminariba furup sing punshinduna lana si thengnana ba sem sabagi tangai fadaba lei haina UNLF ki hanagi chairman RK Sanayai mana phungdorokli wafam asi ngasi apunba khundrakpam kendra tengbang lupna sinduna sajiwa relief camp amadi sawomong relief camp ta changjafam lauriba ningoloibi singbu chakauboga mari leinana pangthokpa thauramda mahakna phungdokhibani Ngasigi thauram aduda khundrakpam kendra tengbang loop ki president Maibam KB Commerce and Industry Department gi Geology and Mining gi in charge Thongam Fulchan amadi icham gi hanagi president N Rajendra su sarkyakhi thauram mari leinana RK Sanayai mana makha taraduna chahi ani makhai faraklaba kuki khulai paiba singna chatharakliba lan asi taraina lofam thokte makhoina chatharakliba lan asi loishinba naibagi mahutta bijamyam tapna halakhini kuki khulai paiba singna horakliba lan asigi marumda kana leibagi haibasi aikoi pumna makna khangnaraba wafamni matam amadadi nongchup maikaidagi changlakpa mitop miyam cha singna lamdam asigi tongan ba furup singda singnarakibani aduba hojikti Myanmar dagi changlakpa kuki singna ikhoigi saktamda chauna singnaba horakli Tanja sida Manipur da yelhongai dagi khundaminaraklaba furup sing punshinduna amata oina thengnabagi mahutta amaga khaibung tanana bahotnarakpa si laibak thibani khunai sida yelhomiga mari leinana hantak wathok chauna thoklakliba sina maram oiraga khunai si machet jingkhaiba yanabaki fibamda leihale Makoi sing adu laibak thugaiba amadi wakai ngangba kabmuni haina khangjinbiyo hojik lamdam asida numit khudingi sizinariba potlam sing asi Manipur gi wangmadagi puraklaga sizinaba maramna lamdam asidagi achopa senfum kaya mapanda chatlibani masina nongmagi leita laire singi masing hankalakpa haibadu oide hojik miyamna thengnariba fibam asida sufam nofam thidragadi hingba ngamoidabagi fibam amada leire laibak thibadi lanjela thuna leiriba miyamna thabak sujagi hairabasu sufam leitabagi fibam mayuk nadba nate maramaduna lamdam asida leiriba NGO social workers amadi atai loop sing pullaga laingak na lanjenarakpa singi paikhalakadauba thodang sing mayek sengna paikhatnaba punna pressure piminaba chumgani karigumba laingak na masak thokpa khongthang loroktrabadi apunbagi firep ama longminaraga kari tauba yabagi haibasi khanabagi matam yaure haina Sanayai mana makhatana phungdokhi Kuki lan hari si kena lan noise menalui kami ada tu. Kuki marumda kena lepi kena mating pangi han nadi nungsi lah kuni tu na koi kurupsa maya misak tu orang singgah beri ada masih di mana orang tu hanya lepas kuki population na koi sakti orang asyik no hol. Asyik bah kita masih sta hajik si koi lepas tu kena mana riba kurupsa maya apa yang wakil lingjen. Ambil peringga, apa tu panggil sangat menegana Manipur ki history da masih tengeri bas singa kuasu jauh tengah boleh kita waktu mungkin saya dah aku ini same sangat betul, aduh tu kerana mana tu perpanjangan yang nawa konsep sangat nawa maduna lepas ya punya panggil sangat pada mati panggil lima hutta tuan nawa aduh wakai su memang sih aku kenal satu kerana mati yang sudah panggil. Mana ada indigenous ni nanti hari masuk jauh boleh buat model malam mereka punai si macam si kaya yang boleh saya masih berisa sekarang yo masih umur walaupun sih saya betul pun sih ada muda lepak boleh kan ni senang kan yo.
Moirang A.C. Mapuroi Kaina Krabi Ningol listing of Chahum Romda, Chahi Ningol Chako Bagi Kumhaiga Mari Lenana, Assembly Constituency MLA Tongam Santi Amasung, Maki Loina B. Sarojini, Anina, Angamba Kudol, Tambagi Thoram, Amangarang Pangtokre. Moirang Film Lekaida, MLA Tongam Santi Office ta Pangtokiba Thoram, Aduda, Fuvala, Sunusify, Naransena, Tamna Pokpi, Ngankalawai, Trong Laubi Kudekpi, Laimaram, Terakung Sangbi, Kwakta Gram Panchayat, Kwakta Municipal Council amasong Moirang Municipal Council gi ward tarani thoidagi lakpa ningol singda angamba khudol pot sing pikhi thoram aduga mari lenana MLA Thongam Santi na phongdokhibada laibak thihau rabi ningol oibi singbu punna khundaminarakliba yelhomi oiriba mabung maupa aikhoiga loinariba nungsibagi tatna thanaba yadraba mari dubu ningol oibi singi damak ningol chakau ba haiduna achauba kumhai ama oina pangthoktuna lakli asigumba nungairaba kumhai asida Mahaki Maikaidagi, Angamba Kudul Kara Tamba Fong Basimak Laibak Fabani, Mahak Napiriba Kudul Pot Asi Harau Harau Loduna, Intapa, Nungshichana Bama di Chaukat Manipurama Purapo Oiresanu Loinana, Miam Git Hogal Matam Sang na Taubung Naba, Tauna Hapira Muhaina, Emile Santina, Makatana Fondoki. Mama Mapa, Matsimopa, and Ibaraka, Kadu Sidaba, Langa, Tulaga, Kamaba. Saya sahaja kita tu sudah berdoa, ada tu semua berdoa. Ada di dalam pulau berdoa, minggu terkau sudah. Masih bisa berdoa juga. Minggu terkau bisa berdoa lagi mari lalu. Apa yang berkasih lalu? Ekor kita tu dia waktu pernah masih mau lagi tak tahu ya mari tu. Ayi mari kita dalam Manipur. Masih lagi tu. Kita tu nama tu masih waktu sudah. Masih bisa berdoa je sudah. Aduh, pilih berkumpul sendiri, mampu nak boleh boleh kalau boleh pilih mah, mahu kita pilih tu. Ayat pilih berkerja, mampu kami kalau mampu kesulitan itu. Aduh, ayat kamu itu nak boleh pun nak kamu jadi bah, ayat musik bah, nak boleh kamu jadi bah, ayat boleh nak jadi bah, musik jadi mana itu. Aduh. Haukiba Chahi Singdagi Young Women Help Organization na leptana pangthuktuna lakpa ningol chako wagi thoram chatliba chahi sigi oina sungasi organization asina senduna taramari lak suba ningol chako wagi thoram pangthokre Kongpal Chanam Laikai Dalaiba Kongpal Chanam Laikai Development Organization KCDO gi Community Hall da pangthokiba thoram aduda Khetrigao AC gi hanagi MLA Nahakpam Indrajit Dr. RK Nayansana Young Women Help Organization gi Advisor M Lalit Kumar Amadi Department of Agriculture gi Retired Additional Director Dr. M Nobona Sarukyaki Relief came dagi yauna tungan mafum dagi chako bachat pa fangdraba ningol kayana saruk yadu na pangthokhiba thoram aduda ningol chako bagi leiriba wahan thok leihenduna amata oina punna nungshi chanana leiminna bagi matangda su wangang loi kayana phongdok nakhi Wakan nuai saya, adana punna kusinana samina kita jado, medai na koi posina ini maya mare punna mata macam mana kusinana, adu gili punji. Dengan cakap besi, posai porpada nuai wa, dipikir ke porada sudah ibu nang jawab. Jadi porada porada nang jawab, lain benda nang. Cuma tadi kau betul mau porada cakap, mana porada masih kita tak, apa nang jawab yang awal itu. Chako demi ada yang masih ada komo tenda, mungkin menawa ini ibu mayang ibu menunda, mayang saya chako berdepan, kudai mapi ibu tenda, kali mama bertanya kali ibu tenda, masih itu di hawa hawa itu, yun itu ibu mungkin menawa ibu hidang jadi apa, tidak mayang tu nanti. Manipur da hauzik thokliba irang asi hanthanduna mausagi tangdu leitaba fibamda hanjin hannaba hotnabada naha singna chouba thodang loba tangai fade haina Manipur Pradesh Congress Committee ki President MLA Kaisha Meghachandra na phongdokre Indian Youth Congress IYC ki makhada Manipur Pradesh Youth Congress Committee MPYCC na sinduna nomogi oiba Youth Convention ama ngasi Palace Compound da leiba Manipur State Film Development Society MSFDS ki holda pangthokre Thauram aduda Manipur Pradesh Congress Committee MPCC ki President MLA Kaisha Meghachandra IYC ki President Uday Bhanu Chief
MPYCC की प्रेसिडेंट वाहेंगबम अनंत यावना तोगान बा असेंबली कॉन्स्टिट्यूएंसी सिंगदगी लाकपा नहा सिंगना सरुक याखी थौरंगी मनुंग चना यूथ विजन डॉक्यूमेंट 2023 एम्पावरमेंट मणिपुर's फ्यूचर हाइबा टेम्पलेट अमसु पांगथोखी यूथ कन्वेंशन अदुगा मरी लेना MPCC की प्रेसिडेंट MLA कैशा मेघचंद्रना फोंदोखिबदा हौजिक लमदम असिदा करप्शन अमदी थबक फंगदबगी चांग वांगबासिना महिमसिन हैरबा नाहा कयादा चावना सैथेंग पीरी ngasi pangthokliba youth convention asina naha oiba singda wakal losing piduna hena chaukhatpa manipur ama oina bahonabada chauna mateng oiragani BJP na state asida termani rak lengak pairakpada chaukhat lambi da chauna maning halakliba asi koknaba congress party na naha singa punna thabak tominagani santi amadi chaukhatpa puraknaba naha singnasu chauraba thodang lobiyo haiki Dari Jauba Manipur ki educated youths like Lasu Hairaba, work with the Banahasing, Mantunganba, undress Weraba, and the Wakan Letapo Kundaba Nahasing the Masigi Convention, so Wakanaba Mapigini and in Satawi, Maramdi Nasigi Youth Convention Asida, Manipur Pradesh Congress Committee, Youth Vision 2030 Haidana, Aikuna, Vision document, Ama Putsari, Masigi document set. Masih dokumen kontennya masih thawak bangthok kada se commitment Congress party ki commitment na singi senior leader singi tongan ba party men singi adu commitment nama youth singi damak tai koina vision 2030 si su release tawjagani masigi vision sida Manipur ki energetic koi na singi tongan ba ro mayam sintu adegi Manipur ki na singi thawak phungdaba wari corruption ki impact da dawiba daduna leiba Manipur ki nahas awonba ma Manipur ama horaknaba santi ki thodang nahas ni lawrunaba atuba mayam ama yauri masina achauba nah Youth Convention aduga mari ledana Manipur Pradesh Youth Congress Committee ki President Wahengbam Ananna Phongdokhibada lamdam asida kanglub amaga yengthina duna tangdu laita dana leiriba sik kok handuna Manipur Pradesh Youth Congress Committee na nungshi chanana leiminana ba hotnagani BJP laingakna miyam maruoina naha singbu yengthiriba si kok handuna lamdam asigi economy science and technology amasung agriculture ki lamdasu state asi mangzil thana ba MPYCC na achoba thodang logani haiki Manipur ki miyam da baru na harol sing da aina paujal pijaning badi ai khoi lingjen manasi unity of command laisi amana phaba lebak ki hairak podo ko yasi adu da koina yamna negative oi ba criticism pi da na koi masen hundari ba ngangnari ba tawri ba mayam se this too much beyond politics we youths we future belongs to youth aiduna naha sing ai khoi se laik aisu tamaba amadi Manipur ki tungi marai bak lep ka dawri bini hari bana haro koi se yamna wakal sanna yamna visionary oi ba miyeng amada koi satmina da taragadi kanglu furuk laiminari ba jati kya na khundari ba koi Manipuri maitai pangal Manipuri tangkul tarau maring mau laiba puruk kanglup singa se akoi khuding mak se akoi kanglup amakhak na Manipur chalai be aroi Member of Parliament Local Area Development Scheme MPLADS English ngani kunmanga kuntaruk ki makhada akampat leiba Ideal Girls College ta hangba relief camp ta changjafam lawriba singi damakta nauna saba common work set amanga si Lok Sabha gi MP Dr Angomcha Bimol akoi jamna sangaraba matung khutsinakre Thoramasiga mari lainana MP Dr Angomcha Bimol akoi jamgi office na thadrak pacharolawagi matung inna nauna saba work set asi relief camp asida changjafam lawriba singna tabak subada hena nungaina amadi khudong chadaba fibam mayok nadanaba ningthina design tawraga sabani khongthang asi relief camp ta changjafam lawriba singna makhoi gi senthok lambi ama yatuna hingbada tangai fadana changba potlam khara menkhatpada mateng oinabaki pandam da baikhatpani loinana irang asina maram moiraga lanjenariba sing masana masabu thabak pijaba mamal leiba punsi ama oinaba amadi senmitlon dasu safana bahaiduna project asi baikhatpani hairi project asi MP Dr Angomcha Bimola koijamna lanjenariba singi yaifanabaki damak hotnaraga thaurangi saruk ama oina baikhatpani haina pawasina makhatari Fattaba Madia Soyaran Singh
ꯀꯣꯛꯊꯣꯛꯄꯤꯅꯕ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯄꯨꯗ ꯊꯧꯅꯤꯕꯒꯨꯝ ꯏꯁꯥ ꯏꯁꯥꯅ ꯇꯧꯕ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯊꯥꯗꯣꯛꯅꯕꯁꯨ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯂꯝꯂꯥꯏ ꯑꯦꯁꯤꯒꯤ MLA ꯈꯣꯡꯕꯥꯟ ꯇꯥꯕꯝ ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯡꯗꯣꯡꯕꯝꯗ ꯂꯩꯕ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯂꯥꯏꯕꯨꯡꯗ ꯅꯧꯅ ꯁꯥꯕ ꯃꯥꯏꯕ ꯂꯣꯏꯁꯪ ꯑꯃꯗꯤ ꯃꯥꯏꯕꯤ ꯂꯣꯏꯁꯪ ꯉꯁꯤ ꯁꯪꯒꯥꯗꯨꯅ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ MLA ꯈꯣꯡꯕꯥꯟ ꯇꯥꯕꯝ ꯏꯕꯣꯝꯆꯥ, ꯄꯨꯡꯗꯣꯡꯕꯝ ꯈꯨꯜ ꯗꯦꯕꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ KH ꯖꯣꯒꯦꯁ꯭ꯋꯔ, ꯄꯨꯡꯗꯣꯡꯕꯝ GPꯒꯤ ꯍꯥꯟꯅꯒꯤ ꯆꯦꯌꯔꯄꯔꯁꯟ I ꯄ꯭ꯔꯦꯝ, hꯥꯟꯅꯒꯤ ꯋꯥꯔꯗ ꯃꯦꯝꯕꯔ TH ꯖꯤꯇꯟ ꯑꯃꯗꯤ I ꯁꯅꯥꯍꯟꯕꯤ ꯂꯩꯃꯅ ꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ MLA ꯈꯣꯡꯕꯥꯟ ꯇꯥꯕꯝ ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯅ ꯂꯨꯅ ꯑꯃꯗꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯈꯨꯔꯨꯝꯕ ꯑꯁꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯑꯋꯥ ꯑꯅꯥ ꯀꯣꯛꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯨꯝ ꯑꯩꯈꯣꯏ ꯏꯁꯥꯅ ꯈꯪꯅ ꯈꯪꯅ ꯑꯣꯏꯗꯕ ꯉꯥꯡꯕ, ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ, ꯈꯨꯟꯅꯥꯏꯅ ꯌꯥꯗꯕ ꯑꯃꯗꯤ ꯈꯨꯟꯅꯥꯏꯕꯨ ꯃꯥꯡꯅꯕ ꯊꯕꯛꯁꯤꯡ ꯏꯁꯥ ꯏꯁꯥꯅ ꯊꯥꯗꯣꯛꯅꯔꯕꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯆꯨꯝꯕ ꯋꯥ ꯉꯥꯡꯕ ꯃꯁꯤ ꯑꯩꯈꯣꯏ ꯇꯧꯁꯤ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯃꯥꯏꯕꯤ ꯈꯪꯂꯦꯟ ꯐꯖꯅ ꯁꯥꯔꯦ, ꯑꯗꯨ ꯂꯥꯏꯁꯪꯁꯨ ꯈꯔ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯅ ꯐꯖꯅ ꯅꯪꯅ ꯎꯔꯦ꯫ ꯑꯩ ꯉꯁꯥꯏꯒꯤ ꯏꯖꯔꯝꯃꯤꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯇꯣꯞ ꯍꯥꯏꯇꯥꯔꯦ, ꯂꯥꯏꯒꯤ ꯋꯥꯇꯣꯞꯁꯤꯗꯤ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ꯫ SKTVꯅ ꯂꯣꯀꯦꯜ ꯑꯣꯄꯔꯦꯇꯔꯁꯤꯡꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ हाई स्पीड इंटरनेट, IPTV, OTT याउना अतै खुदोंचाबा कया पीरिबा SKTV की सरुक अमा ओइबियु। फ्रेंचाइज की खुथांगदा मपांगल कल्लबा कनेक्शन फैसिलिटी लेजरे। लोकल केबल ऑपरेटर अमा ओइदुना मियामदा न्यूज अमसुंग एंटरटेनमेंट प्रोग्रामसिंग यौहनबियु। SKTV की टेक्नोलॉजी अमसुंग मगुन लेरबा सर्विस असिदा अदुमसु याउबियु। अकुपा मरोलगिदमक मोबाइल नंबर 7005259437 नत्रगा 8974209157 दा कॉल तौबिरक्तुना खंगबीबा यागनी। ब्रेक की मतुंग मखा ताबा पाउसिंग अमुक लौमिनसी। Security Force nangarang KYKL की एक्टिव कैडरनी हाइना फारे हाइरिबा सिंगजमई लेसांगथेम लेकाइदगी मसागी चाही 38 सुरबा हेमरजित लेसांगथेम एलियास लालू अपोकपा लेखिद्रबा बिजोय हाइरिबा मियोय असि KYKL अमदी मसिगी लानमी संगलुप MYL का करिगुंबा हिरम अमतदा मरी लेनदे हाइना लोने थिंगख्रबा KYKL की पब्लिसिटी एंड रिसर्च की डिप्यूटी सेक्रेटरी M लोया खुमन्ना थादोरकपा चेरोलमना खंगलकली। चाही लिसांग कयागी पुवारी लेदुना निंगथौ हुमफु तरा तरुक हेनबना हाइनु हुमना पालंबा इरमदमसी लमदमसीदा लेरिबा वोटिंग राइट्स फंगलबसिंगना अमुक्तंग कनबियु हाइना मणिपुर पीपल्स डेमोक्रेटिक फ्रंट के सेक्रेटरी सापम समंगोंगना फोंदोरकले। ngasi Manipur Press Club की थांगजिंग होल्दा पांगथोखिबा पाउगी मिफमदा समंगोंगना महाकना मखा तारदुना कुमजा लिसिंग अमगा चमापन निफुनिपांदा मिखल थारगा इंग लिसिंग अनि कुनिथोय फावबदा मिखल तरा तारेट लक पांगथोक्तुना लाख्रिबा खोंगचेट असिदा मियामना खनख्रबा मिहुतसिंगना मतम मतमगी पाइखतलंबा थबक कयाना ngasi लमदम असिदा हिरम खुदिंगमक्ता सोथरबा मिपाल तांगदुना लेबा लमदम अमा ओइदुना लेरी असिगुमलबा फिबम सिंग असि लमदम असिगी वोटिंग राइट्स फंगलबा सिंगना मिखलदा करिगुंबा मखल अमतगी सेंजा थुमजा तौदना मसा मसाना पामजबा मिहुत सिंगदा वोट पीदुना मिहुत खनबा ngamdriba makai Manipur gi फिबम ngasi लेरिबा सिदगी हेना सोकचिलकपा याना लेरी मरम सिंग असिना लेबना लमदम असिगी वोटर प्रजार सिंगना चाही लिसिंग कया मनिंग तंबा लैपाक अमा ओइना पालमलबा लमदम असिबु कनबियु हाइबा वाफम सिंग फोंदोखी। स्टोरी नतेबा हिस्ट्री ने दे तारीख करी करी लोई लेबने निंगथौ पुंगदा तरुना हाइबा हुंना पालंबा मयाम सिंगसे ngasiदी भारत सरकार जे मतम मतम नि अहोम मयाम लाई प्राइम मिनिस्टर सिलई अते अते मयाम अमदा तौरे अदुनदी भारत सरकार मणिपुर की पॉलिटिकल हिस्ट्री सही लिसिंग अनि हेनबगी लेबा वाली से इंडिया गवर्नमेंट खंगनबा संगेबा ऑनरेबल MLA अमना ऑनरेबल मिनिस्टर अमना ऑनरेबल चीफ मिनिस्टर ना
अदगी ऑनरेबल एमपी सिंह भारत सरकार की लोकसभा की लेवल चौवा नितिमुंगा मणिपुर की पॉलिटिकल इश्यू से खंगन दरकार होइबे से एमपी देने थाजे अदुना मणिपुर की बॉर्डर प्रजा लाख कुल लिसिंग याके मरी सहुंग मफु तरेता एमपी देना वक्त संतोषरा लोना दुना हाइजरी Manipur Running Team na Athletic Association of Manipur khutsamnaduna ngasi kilometer 10 sangba minute 13 gi manungda lamthungfom yaugadaba lamjel gi athoi ahen changdam naba pangthokre Manipur gi tongan ba district nipan dagi lakpa lamjeloi ni forum na saruk yaduna Kumalampak Sports Complex ta pangthokiba thoram aduda Department of Youth Affairs and Sports ki Director Dr. Mayengbam Veto Athletic Association of Manipur gi President Laisang Temp Azit Association Asima ke Secretary Ito Tongbram Yas ki retired athletic coach Sapam Rashwari Su Saruyaki Changdam Nabaduda Laifrak Pump Awang Laikai Dagi Mutum Muktana Minute Kuntra Mathoiga second Kuntra Mapanda Lamthung from Yoduna gold medal Nonegi Pongringlong Charoi Pongdongba Dagi Gaining Tui Malang Maina Minute Kuntra Mathoiga second Yang Kaini Panda Lamthung from Yoduna silver medal Amadi Samuro Naurim Chapro Among Laikai Dagi long jump Kalanjoy na minute Kuntra Nitoiga second Amada Lamthung from Yoduna bronze medal Funky Loinana Mari Suba Dagina, Taramanga Suba position forward the Yaukiba Lamjeloi sing the Su, Akanaba Manapi to not putting Togat key. Tauramadugo Mari Lenana, Yaski Director Dr. Mayengbam Veto na High, Athletic High Riba Masana Si, father of the camp, Hinasu Kanga Ribani, Maramaduna Masana Si, Yamna Line a Lobo Yadaba Masana Ni, Masana Si, Sel Ichang Dana Sanaba Yaba Oibana, Sanaroi Shingna, Katopa Magaloina, Tawayauna Sanarabadi, Soidana Mai Pakani Kale, Amarobda. Lamda masida leiriba tongan ba masana singda course ke wat paleiba singsu athubada men khatnaba department gi mai kai digi su honari haiki angang semge chagat ke hairagadi local cost taka le hoida amroina dedication amul lona semde ade na full time period hona se local cost le kan hena pai at least hoida years long experience in the field of coaching and training the labor sing fast track certification course am to wiraganda koi department le in-house NISD pass ngam de sing certification course to kan course obi anam gi program sin biu hadana koi propose to su leire si lakh taragadi and already NIS course maybe some 6 week course will be 6 months course will be matema classroom matema ground the taraganda koi accreditation certificate am fast track certification program ama taraganda tawnana wana koi NSU su tanawle then ministry is going to have the proposal so that we want level course is mekanna District Sports Association DSA Kakching playground da Chathariba Kunmathoi Suba KSH Kesokumar Memorial First Division Football League Tournament Inglisingani Kunmanga Loishin Kibaga Loinana UCC Kakching na team champion oikre DSA Kakching na Sindona Chatharakiba Football League Tournament Inglisingani Kunmanga gi ngasi sana kiba Royal League match ta UCC Kakching na IFA Ireng Bambu Panjal Ahum Anida Maiti Bapiduna team champion ki title lobangam ki Champion oikraba UCC team gi Panjal Ahum adu M Nobin Chandra na Panjal ani amasung M Debras na Panjal amachan bangam ki amaromda team runner up tahuraba IFA gi Panjal ani adu KH Johnson amadi K Johnson na chan ki Team champion oikraba UCC amadi team runner up tahuraba IFA da trophy galoina na cash award sing sukhutsina ki Tournament se ya khana manada best goalkeeper gi award na UCC Kakching gi Alex Best Defender ge award na UBSA Mantaki John Kennedy Best Midfielder award na IFA Irengmam gi Theophilus Highest Scorer amadi Best Player ge award na UCC Kakching gi M Debras amadi Best Discipline Team ge award na IFA Irengmam da trophy amadi cash prize sing khutsinaduna pungning thawatki Thailand gi Pattaya Sports Complex ta mathang tha November tang manga dagi nipan fawba pangthokadoriba World Youth Games Inglisingani kun manga da India gi mohut silaga saruk yanapaki damak Jeet Kune Association of Manipur JKAM gi coach amasung player mamam khalakle haidi hiramasi gi matang da JKAM gi Joint Secretary M Malem ngan bana thadorak pacherola mana hai World Youth Games Inglisingani kun manga sigidamak JKAM gi coach Dr. Moirang Tim Ibom Chabo India gi Jeet Kune
टीम की कोच ओइना खलकले लोइनना चाही 18 मथकी केजी 35 हुफुतरा फाउबगी कैटेगरी दा टॉम क्रूज लाइस्ट्रम्बो इंडिया की मोड सिल्लगा सरुक यानबा खलखिबनी वर्ल्ड यूथ गेम्स असिदा मखोयनिना इंडिया की मोड सिल्लगा सरुक यागदौरिबा सिदा माई पाक्तुना मणिपुर अमदी लेबाग सिगी मिंचत पुरकपो ओइरसनो हाइना चेरोल असिना याइफा पाउजल पिरकले हौजिग अमोक स्टेट असिदा ngasiगी ओइकिबा इ ngasa gi पाउ पिजरी ICAR Regional Center Lamphal Patagi Fongba report ki matung inangase state asida khwaidagi sabagi chang Celsius degree kuntra oiki aduga khwaidagi ingbagi chang na Celsius degree 19 nungshita yawbai sing manul gi chang na ayukta chada marifutara mathoi aduga nungthildana chada yangkhai mari oiki aroibada maroiba pausing amuka hana pizari Kuki khulai paiba singni marumda mateng pangliba si leiriba makai lan loi khiroi yellow furup sing punna thengnana ba sem sabatai haina UNLF ki hanigi chairman RK Sanayai mana phongdorakli Musung Manipur gi irang asi hanthanduna mausagi tangdu laitaba fium da hanjel hanna bahotnabada nahana choba thodang tloba tangai fade haina MPCC ki president K Mehega Chandrana phongdokre matang asida bulletin asi loisindare Manipur miyam gi punsida khwaidigi hena maroiba state asigi leibag asigi amadi malem gi e pausing gi damak SKTV news po meeting taduna lebiu khurumjari